ngasi numida wairam phongkhiba tongan Manipuri siphongsing amasung thokhiba thawdo wathoksingdagi maroibi ipausing mayamna thamjari hanbada kangleipakki mairadi lokosaraga STDCM na sinduna ngasi pangthoknaba tawramba public convention sakhangdaba kharana phone tawraktuna thingjalakpadagi pangthokidre Scheduled Tribe Demand Committee na sinduna Manipur Government an action on the demand for inclusions of indigenous Maitai in the ST list of India haiba thimda pangthokani haina thawrang lamba public convention loop kharana athingba pirakpadigi matam kaktana gi thokre pawsi gi matungin ST DCM na sinduna ngasi iboyai masumang lila sanglena public convention asi pangthoknaba miyam punduna thawrang tawki adubu ngasi ayu committee sigi thawmi amada loop kharana mobile phone tawraktuna public convention asi pangthokpa yaro haina khangalaki haidi masigi mamang ngarang numidang pung tara makhai taba matamda committee sigi general secretary yumda masakhangdaba miyai khara laklaga get thilambaga loinana public convention asiga mari lena ken khangalam khiaidi thawong singa sina maram oiduna STDCM asi hauzik nung ani gi marakta ha oiba haibadu thokle maram maduna public convention asi matam kakthna ge thokle adumaina ma ST list sanana ba khongjang sidi makhatana damak sangsi gani masidana miyamna sogat piu haina committee sigi mekedi gi phongdorakli atopa pawmana Youth of Manipur thawmi mari police na fajinkhre Youth of Manipur yom gi thawmi mari ngasi hing nongalamdai pung 3 makhairum taba matamda police ki kangbo amana masa masa gi mayumdagi faduna pukre hari police na fajinkraba Youth of Manipur gi thawmi mari dudi laurembam sinthangamba sai kunga taruk langthabal kunja Maisnam Robinson Nambol Khongkham sai kunga manga Texam Bishal sai kunga taruk kokaithal akham laikai amadi wayangbam thaithoi wangkai kongma laikai dekini police na pharaba yomgi thawmi mari isigi manungdo wayangbam thaithoi haira hairibasidi juvenile oibana ngasi thadokre duga ate hauzik police ki custody da leiriba yomgi thawmi ohum adugi mathakta FIR case lokhatkre hairi hauzik phawbagi oinadi makhoi phabagi sapsaba maram khangmangamdri adumaina state asigi irang maisa khapsinduna hena lusinana sarausinba Kuki MLA taragi mathakta BJP lengana thabak lokhatlu haiduna khongjang sangsiliba transgender activist malem thongamna ngarang masa mathanda sijagani haiduna khongjang sangsinbada sangshinanabada honabada police na phajinkiba dugi matung Youth of Manipur amasum miyamna malemu thadokadabani haina ngarang numidang khongjang sangsinkiba duga mari lainaramgadra haina singnari atop pawmana Manipur ain kaina sangsilakli ba miyoi sing thingnaba lengana akanba section thorangi thabak sing lokhatli Chief Minister Manipur gi yumthangnari ba leibak singdagi ain kaina sangsilakpa miyoi sing thingnaba Manipur lengana section thorangi thabak sapsana lokhatpa loinana yumlo nari state singdagi su ain kaina sangsilakpa thidokpagi thabak sathari haina Chief Minister and Berena social media ra thadorakpa report asina hari social media ra thadorakpa warol asina makha taribadi hauzik mau gate amadi jeribam gate na singbada Manipur lengakna matik saba security sing thamduna mitop sangsilakpa thingnaba akanba section thorang lokhatuna ain kaina sangsilakpa miyoi sing thingnaba thabak sapsana lokhali ain kaina sangsilakpa miyoi singna lamdamasigi mauksagi punsi amadi security da yamna saun akaiba piri maduna state asigi miyamna su mikupna hom singna leiduna singnaba mawongda mitop sangsilakpa thengnarabadi Manipur lengaktu matam sana pau piraknaba appeal tawri loinana aikhoi punamak haibadi lamdamasigi yellow furup singna amatu oina thaudang lominaduna yellow furup singna ngaksin mina sehna su phongdorakli atop pawmadana lamlaki sa usek sing yauduna aikhoi miyoiba khakta hingmangamloi Joykumar miyoiba aikhoi khudimakna lamlaki sa usek amadi miyoiba ni ki marakta leinariba mari khangdoktuna sa usek sing yokhatpa tangai phadi lamlaki sa usek sing yauduna aikhoi miyoiba khakta hingmangamloi aina forest and environment gi chief conservator gi thawpuriba Longjam Joykumar na phongdokre wafam singa se yu koirengai da leiba Manipur forest training school dik pangthoki ba khumdra suba wildlife week thoram gi saruk am oina Manipur lengaki forest department gi wildlife wing amadi Manipur adventure and mountain biking association ani na kusamna duna pangthokpa cycle rally lamthabagi thoram ga mari lena wangang laduna phungtokhibani magna makhata na hai wildlife conservation through coexistence haiba thim gi makhara pangthokliba humdra suba wildlife week asigi manungsanna lamlaki sa usik amadi umang wamang sing kannanabagi paujel puba cycle rally pangthokpa siyam afaba khongthangni
lamlaki sa useksing kan batangai fadi haibis hauzikti miyamna khangbagi sang hengalaktuna lamlaki sa useksing hatpagi sang khara makhaidi hantharakli haibiyai masi afaba khongthangni Manipur gi singi district ki manung sana tangkhul furup singna khundari ba khul saniga kunthra damadi paumai furumna khundaba khul singda umangda satuna sadan begi thabak thoram sing pangthok pathing ma thamkhre loinana Tamenglong dasu Range Forest Club ki member kya thulaktuna migratory bird sing hatpagi thabak sing athing ba thangma thamba leikre masi lamlaki sa usek singbu kannabagi damak lokhalakpa apaba khongthang naiki ngasi lamtha kiba cycle rally edu koirengai da leiba Manipur Forest Training School dagi lamtha duna singmairong phawraga hapta sanjeng thong kangla nongsup thangba thong beti fly over phawraga eroi semada leiba Manipur Zoological Garden da lamthung pamoiki thauramadu da Manipur Forest Department gi thaumi singa madi Manipur Adventure amadi Mountain Biking Association gi members sani romna saruk yakhi atopa pawmana Assam da IRB training tauriba maitai masama lekhitri hauji Dargaon Latipur Furgan da leiba Police Academy da training tauduna leiriba Indians Reserve Battalions IRB leiriba maitai masa ngasi nualakpada masagi tumpham phamungda siduna leiram lehairi laikhidraba IRB personnel sigi maming Lelam Subhasandra Mangang Nakton se kuntragni thu apokpa nimaisan kawi Konthauzam Kendragi Nambol Kha Zeri Maning Lekaidagi ni hairi Presna phangma pawgi matung inadi miyoy singasi nimit kharanigi mamangdagi masangam daduna lerakhi masjigi damakta suti lauraga layengbagi thabuk sa thagi haina mari lenaba officers singi mafamda haijaki adubu suti pikhide masangam dangam ngarang phawu duty torongki masjigi matung ngarang phawu da mahaki BP low oiduna leibadagi masa kanna hena sontharaki saira sidanga si training instructor na referee khongduna training tawnaba kakthokpada mahak thulaktabadagi changchinduna yenglubada masagi phamungda gyan mangduna lairamki khudakta manak nakpa hospital pukhatpada doctor na siraga purakli haina khangalaki laikhidraba sigi mahaki loinabi amadi sahi ahumda ngairibi masanupi amale hauri panba yabadi mahak masin manau nupa ahum nupi amagi manungda mahakna aton mani hairi ningsingba yabadi sahi sigi January thadagi taramari taramathoi suba IRB Jawan 1724 Assam gi Dargaon leiba Latipur Fuganda leiba Police Academy da training taudun lerakhibani hauzik firing training tauduna leiribani hainasu paus da phungdokli atopa pawmana niamlana tuti pipe hutuna ising pusinbagi thabak sathare singda water supply digi purakliba asoba pipe singdagi ain kaina hullagi ising loksinbagi thabak paksana hauzik sathare hari pausisna phangba pawgi matung inadi singda water supply digi purakliba VIP gi oina sisinaba pipeline ani eduga consumer singi oina ising pinaba pipeline ani hanadagi hauna semgatuna leiri hairiba VIP pipeline ani sigi mafam kyada ain kaina hulaga imung kyada ising pusinbagi thaba sathabani hairi pausin hai aranma thaba sathari hairibasi kangsuptagi lamsang phawbagi manungna singdadagi thaknabi ising purakliba VIP line ani asitani mafam kyada main pipe hulaga ising pusinbagi thaba sathabana main pipe asigi saruktasu akai aitoi thulaktuna ising leak oiduna laikhom lainang main pipe ta sanctionabigi asobo maram ama oirabi yari maram aduna hiramasigi matana Manipur lenga ki public health engineering department ki mari lainaba officials sing atubu matamda field da kumduna yengsin biduna ain yuwangmara tuti main pipe khutlaga ising lokshiliba singasi matam sana thingawbu sungani haina praja section kyadigi pausi asida phungdorakli atopa pawmana pobu thangma ngamloidawba senkhai gi mayukta Wangjing Lamding Kaithil Dukan Pambasing Wakat Mi Pam Pamkre Wangjing Lamding Kaithil Ladiba Dukan Sing the Pubu Tang Ngamloidaba Senkai demand Torakabu Yaningdi Akia Kang Pibi Gano Aikoi Maitei Masa Ngaktani Haina Wangjing Lamding Shopkeepers Development Association Gi Taumi Singna Dukan Thong London Wakat Mi Pam Pam Duna Kongjing Singkre Pan Dukan Sing Pharmacy Amadi Kaithel Tingjinduna ngasi Thawal district ki Wangjing Lamding Kaithel da pangthoki bu wakat mifam madura saruk yakhiba association adugi advisor Khundrakpam dinamani na phungdokibada mamang sahi gi me ahumdagi lamdam asida thokliba asobo lanjao sina maram oiraga khang ngauraga thamliba praja amagum miyam swingli imalebaksu kandabasu yade analeng yorakpada layengdabasu yade Isaisu singi mahimasing tamandabasu yadi marasida irang asuna maram oiraga kaithela si ningthina phamdana
ꯂꯩꯔꯛꯄꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯛꯂꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯀꯩꯊꯦꯜ ꯑꯁꯤꯗ ꯐꯝꯂꯤꯕ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯡ ꯄꯣꯠꯁꯤꯡ ꯂꯩꯔꯛꯇꯕꯗꯒꯤ ꯄꯣꯠꯁꯤꯠ ꯂꯩꯔꯛꯇꯕꯗꯒꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯗꯨꯀꯥन ꯐꯝꯂꯤꯕꯅꯤ ꯗꯨꯀꯥꯟꯒꯤ ꯕꯔꯥꯁꯨ ꯄꯤꯅꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯗꯕ ꯌꯥꯗꯦ ꯏꯔꯝꯗꯝ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯉꯥꯛꯁꯦꯟꯕꯤꯔꯤꯕ ꯏꯔꯩꯆꯥꯁꯤꯡ ꯑꯊꯧꯕꯁꯤꯡ ꯄꯨꯛꯅꯤꯡ ꯋꯥꯀꯠ ꯁꯣꯟꯊꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯐꯤꯖꯤꯀꯦꯜꯂꯤ ꯃꯦꯟꯇꯦꯜꯂꯤ ꯃꯣꯔꯦꯜꯂꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯄꯣꯔꯠ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯤꯔꯦꯞ ꯂꯩꯖꯕꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯖꯔꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯟꯅꯔꯒ ꯂꯨꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯇꯦꯡ ꯅꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯤ ꯂꯣꯏꯅꯅ ꯊꯧꯃꯤ ꯈꯔꯗꯤ ꯄꯨꯟꯁꯤ ꯀꯠꯈꯤꯕ ꯌꯥꯎꯔꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯊꯧꯕꯁꯤꯡꯗ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯈꯥꯏꯅꯔꯒ ꯃꯇꯦꯡ ꯇꯧꯖꯔꯤꯕꯁꯤꯡ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖꯕꯅꯤ ꯃꯁꯤꯗ ꯏꯔꯩꯆꯥꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯟꯕꯤꯌꯨ ꯉꯁꯤ ꯐꯝꯖꯔꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯍꯤꯡꯈꯤꯁꯤ ꯑꯃꯗꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯄꯤꯜ ꯇꯧꯈꯤ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯏꯃꯨꯡ ꯄꯨꯕ ꯉꯝꯅꯕ ꯗꯨꯀꯥꯟ ꯐꯝꯖꯔꯤꯕꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕꯤꯒꯅꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯌꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯁꯦꯜ ꯆꯥꯎꯅ ꯈꯥꯏꯕꯤꯒꯅꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡꯁꯨ ꯁꯤꯖꯤꯟꯅꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟꯅ ꯁꯤꯟꯗꯨꯅ ꯋꯥꯏꯜꯗ ꯂꯥꯏꯐ ꯀꯟꯅꯅꯕ ꯄꯥꯎꯖꯦꯜ ꯄꯨꯕ ꯁꯥꯏꯀꯜ ꯔꯦꯂꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 1 ꯐꯥꯎꯕ ꯆꯌꯣꯜ ꯑꯃ ꯁꯨꯞꯅ ꯆꯠꯊꯒꯗꯕ 60ꯁꯨꯕ ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ 2024ꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ngasi Thawal Forest Division asindana wildlife kanba paujal puba cycle rally ama pangthokre tha sigi amadagi taret phawbu sayol ama supna sathagadaba humdra subu wildlife week 2024 gi saruk ama oina ngasi Thawal Forest Division asindana wildlife kannaba paujal puba cycle rally ama pangthokre wildlife conservation through coexistence haiba thimda sakhiba cycle rally edu Manipur lenga ki forest and environment gi Special Secretary R.K. Amarjina Waithau Sirudagi Lamthaduna Divisional Forest Office Thawal Complex Hausaki Lamlaki Sa Section Kansi Singpat Torel Kanseva Pausal Pubu Rally Duda Mahiroi Kaya Forest Staff Amadi Wildlife Nungshijaban Hakia Yauna Cyclist Samarum Saryaki Rally Eduga Mari Landana Forest and Environment Special Secretary R.K. Amarjina Hakibada Sakolakpa Madimi Yambe Hengalakpa Shinamaram Oeraga Wildlife Habitats Mangshilakpa Madi Umangsing Dusu Lamgi Sa Usek Sing Lepam Lerakta Basina Lamlaki Sa Usek Sing Kanbada Ekogi Taudang Yamna Sawi Hena Panamdanga Sigi Rally Sipantokuni Manghai Naha Odiba Angang Singasida Lamlaki Sa Usek Sing Nungsibagi Amadi Makogi Habital Kanbegi Wakalonasi Lainaba Amadi Rally asina miyamda asigum wakhalon asi sandukna ba khona jabani hairaduna lamlaki sa use kanba sing pat torel kanduna ising isaw singdagi kanduna ngakthokpa haibise ekhoi miyam pundriba makhai kanba ngamloi ekhoi mipung khudimangna thaudang lomina batai maram aduna ekhoi punna mahoksagi khal kanminasi india gi mafam sinma thungna sayol ama sumna pangthokliba thauram asiga manungsana Thawal Forest Division asigi manungda mahiroi singi Asia amadi painting competition sing yauna mamang nasu program kaya pangthokrai ki ngasigi cycle rally edu the range forest officer headquarter Ningthaujam Dipa range officer Thawal Dinesh Chandra Salam range officer Kaksing Laisram Dinesh amadi business asigi makhada lebe youth officer singsu saruk yakhi atopa pawamana Erengbam Martina Mr. Top Model of Universe Contest 2024 gi first runners up ki title lokre Haukiba Thangsu Numita Turkey gi Istanbul da pangthokiba Mr. Top Model of Universe Contest 2024 da India gi mut sinduna contest adu saruk yakhiba Manipur gi masagi sei taragani pan khakta ngairiba Martin Erengbam na contest asigi first runners up ki title famngamkhre loinana mangna best physics amadi best waki subtitle su lobungamkhre ma contest asigi da haukiba September gi tang 18 na Imphal thadokibani Mamang the Mega Mr. Northeast 2024 title Sulobungam Kibani Amadi Mark ki model gi Zani si Manfet 2023 digi Horakibani Loinana Tuan ba model contesting the Sarugyara Lemzaningai Oiraba Set Wet Mega Mr. Northeast ki title Supangrabani
Erengbam Martin Kaksing District ki manung sana leiba Kaksing Khonau Thongam Laikai digi Erengbam Hemchandra amadi Roni Balagi masanupini ma hauzik Imphal West District ki manung sana leiba Kwakaithel Konjeng Awang Laikai de leiduna Manipur University ki makhada Bachelor of Science Physical Education tamlibane hanesu paushida pali atopa pawmana Dr. High School Khwarakpamna Honorary Doctorate Award 2024 pidun ikai khumnakre United States of America da leiba Global University of Boston Malemgi tuan bihiram kyara kathokpa magaloinana honariba saknairaba miyoisingda Honorary Doctorate Award 2024 pidun ikai kumna bu utkibeda Manipur gi awang sakmai makha lekai da leiba Dr. Khwarakpam High School singabu su ikai kumna butkre leiba asigi konung New Delhi gi Mayur Bihar Noida da leiba Holiday in the ngasi ayuk pung taramuthi taba matamna pangthokiba University asigi convocation da lemjanangai oiraba Honorary Doctorate Award ngasi asi Dr. High School Khwarakpam gi maphamda NIILM University gi Vice Chancellor Professor Dr. Hamim Ahmad Venkateswara Open University gi Vice Chancellor Professor Latif Kumar Sagaramadi Sri Lanka Mia Administrative Director of Human Rights Organization Sri Lanka gi Chief Incumbents Reverence Mathurata Dharmalankara Therona Kusinaki Honorary Doctorate Award asi Folklorist and Manipuri Literature Haibi Hiramasida Sakangladuna University asina Dr. Khwarakpam gi maphamda ikai kumnaba sipi khibani Ningsing bayabadi Commonwealth Vocational University na kumja English nganiga kunga mathoida Dr. High School Khwarakpam gi maphamda Rituals Traditionals and Folklore of Sakai haiba hiramasida sakangladuna Honorary Doctorate Award 2021 ikai kumna utkrabane High School Khwarakpam kumja English ngamaga samapan gani fugumapan gi March amada awang sakmai makha lekai ta leiba laikhidraba Khwarakpam luja amadi Khwarakpam ongbi angom ningol thambal ani gi mapari oina taibangda khongdarakhi kumja English ngamaga samapan go humfuga tareta sandam ningol samphoga Yumba Lambida Kunda Mina Duna Masanupa Khwarakpam Dr. Devendra Ishwar Chandra Madi Masanupi Mina Sushila Puna Masamari Fangzaki Atopapawmana Village Documentation Gi Order Bu Kuki Cheif Association na Manipur Government da Condemn Tarakli The Kuki Cheif Association Manipur KCAM na Manipur State Government's Departments of Tribal Affairs and Hills na issue tawba order ama haujiktagi na 1964 dagi Kuki Jau Village amasum hillsingda documentation details in demand torakpabu akan mamongna condemn torakli tentak na mayamna sumna thamjaram ge duga haujikoina di mayam paw sumatanga solution jarage masum mayam puna no update ngaminasi